dance 사진에 아저씨네 이거 다나 버려. Hi, good morning. Network em nungaite hasidi. Nungairani Kaching yogdore. Kai chat no hai mal. Koi ba ngasidi koi ba chat ke. Longi dance, longi dance, longi dance, longi dance, longi dance. Param sundari thaya kasi. Kai da chat ke ro sister hai ngasidi kaino chatoy ne akoi kaino na kaino gari da. Ako'y BMA sa inyo. Kailan doon o ay garida. Mayam chak chana robo. Hi. Chale hasli. Mit pangam di. Mit pangam di. Hi. Ako'y phone gi kano dili. Nana ulo ko ba? Hai hujik kaino yore. Wagay. Jese kailam daino hai ako'y sugunu dagi. Sudunu ay da hero male ko no hero do hai manu ne. Where are you? Ako'y koy ne koy. Sister के hero से यम नहीं रे है जिदे आई सी जी इंगलक ये रोजन जनेवा sister के hero से यम नहीं रे है bro तो उधर कोई रे अब तो उधर bro hi bro Iban kai mai no hai akwai thawba lawang lai kai Hi dada and Chiche hi Huh? Masukin mo haka karisyo ng tutahaw niya duga haraan. Chena na irega di. Koi di koi ro koi da koi ro udana hai. Koi ra ke kai chatoy no chiche ghari da chat ke akoi cha se nai ren ne ibai do masak ulo hai. Nice couple, thank you. Kai chatlino akoi kano da kari ghari da hekta kawe ngasai de. Adum hai ro Hi sister and brother, hi sister say yam simple oraga yam phajaye thank you gari hai je che malom giduro yam phajaye che thank you che phajam thai ai tombung ne ibai do lo guys di tombung Sananugi, kenapa?
ꯆꯦ ꯏꯕꯥꯏꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯔꯣꯖꯦꯟ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒ ꯅꯛꯅꯔꯦ ꯆꯦ ꯀꯣꯏꯔꯛꯑꯣ ꯀꯣꯏꯔꯛꯀꯦ ꯀꯥꯏ ꯖꯒꯥꯗꯅꯣ ꯘꯔꯤꯗ ꯀꯅꯥ ꯂꯩꯒꯦ ꯀꯅꯥꯝ ꯂꯩꯇꯦꯗ ꯃꯍꯤꯟꯗ꯭ꯔꯥ ꯁꯣꯔꯨꯝꯗ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯅꯝꯕꯔ ꯇꯥꯟꯊꯣꯛꯄꯀꯣ ꯑꯗꯨ ꯅꯝꯕꯔ ꯇꯥꯟꯊꯣꯛꯄꯗꯨꯗ ꯃꯣꯏ ꯁꯣꯔꯨꯝꯗ ꯆꯠꯂꯒ ꯀꯔꯤꯅꯣꯃ ꯀꯟꯐꯥꯔꯃꯦꯁꯟ ꯑꯣꯔꯗꯔ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯂꯧꯗꯧꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯌꯦ ꯑꯗꯨꯗꯨꯒꯤ ꯂꯧꯕ ꯆꯠꯂꯦ ꯏꯁꯩ ꯑꯝꯇ ꯁꯛꯊꯔꯛꯎ ꯍꯥꯏꯁꯤꯗꯤ ꯃꯥꯏ ꯔꯟꯕꯤꯔ ꯀꯥꯄꯨꯔ ꯃꯥꯏ ꯇꯧꯕꯗ ꯌꯥꯝ ꯐꯖꯕꯅꯦ ꯇꯦꯔꯥ ꯃꯖꯥ ꯂꯧꯔꯥ ꯆꯦ ꯏꯁꯩ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯕꯖꯥꯔꯗꯅꯦ ꯆꯦ ꯍꯥꯏ ꯑꯣ ꯍꯣꯏ ꯌꯦꯡꯒꯦ ꯍꯣꯔꯦꯟ ꯀꯣꯏꯔꯛꯀꯦ और लड़के कहाँ से आया है रे तू है सकल से अकल का मारा है रे तू लड़के और लड़के कहाँ से आया है रे तू चे थमोय अनेगी इसाइदो अमतंग खंजल खुदोल तंबियो इबाइसु याउरिङैदा हजे थमोय अनी हजे कमबनो सेजे नैरे नंबोल बोरा पिजगे गाइसे हाय हाय अब्दुल हाय थमोय अनी थमोय अनी दुरो क्रमबनो ꯕ꯭ꯔꯣꯗꯣ ꯑꯁꯦꯡꯕꯗ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏ ꯀꯥꯏ ꯀꯥꯏꯗꯒꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏ ꯀꯣꯏꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗ ꯂꯝꯕꯤ ꯆꯥꯟꯅꯒꯗꯕ ꯃꯐꯝ ꯑꯣꯏꯇꯥꯔꯗꯤ ꯀꯥꯏ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯆꯪꯉꯛꯀꯦ ꯁꯤ ꯑꯉꯥꯡ ꯃꯈꯥ ꯇꯥꯔꯣꯏꯗ꯭ꯔꯣ ꯇꯥꯗꯣꯏꯅꯦ ꯇꯥꯗꯣꯏꯅꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯄꯨꯟꯐꯝꯅꯦ ꯍꯥꯏꯗꯤ ꯀꯔꯝꯕꯅꯣ ꯁꯤꯗ ꯊꯤꯔꯛꯀꯦꯀꯣ ꯑꯩ ꯊꯃꯣꯏ ꯑꯅꯤꯒꯤ ꯄꯨꯟꯐꯝ ꯊꯃꯣꯏ ꯑꯅꯤꯒꯤ ꯄꯨꯟꯐꯝ ꯀꯔꯝꯕꯅꯣ ꯑꯩ ꯀꯥꯎꯔꯦꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯄꯨꯟꯐꯝ ꯂꯝꯕꯤ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎꯔ ꯆꯠꯇꯣꯏꯅꯦ ꯆꯦ ꯅꯣꯏꯗꯣ ꯍꯥꯏ ꯑꯣ ꯁꯤꯁꯤꯗ ꯌꯦꯡꯉꯨꯀꯣ ꯑꯃꯗꯤ ꯊꯥꯔꯛꯀꯦꯕ ꯑꯩ ꯁꯤꯁꯤꯔꯣ ꯍꯣꯏ ꯆꯨꯝꯃꯦ ꯆꯦ ꯅꯥꯎꯄꯥꯗꯤ ꯃꯣꯏꯔꯥꯡꯗꯩꯅꯦ ꯍꯥꯏꯌꯦ ꯁꯛꯁꯤ ꯁꯛꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯖꯔꯝꯕ ꯏꯁꯩꯅꯦꯕ ꯃꯔꯝ ꯑꯃꯗꯩ ꯑꯩꯅ ꯌꯥꯝ ꯄꯥꯝꯈꯤꯗ꯭ꯔꯕ ꯏꯁꯩꯗꯤ ꯑꯣꯏꯕꯅꯦ ꯀꯛꯆꯤꯡ ꯕꯖꯥꯔ ꯌꯧꯗꯣꯔꯦ ꯚꯥꯏꯒ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯥꯔꯅꯤ ꯅꯝꯕꯣꯜ ꯕꯣꯔꯥ ꯂꯩꯔ ꯉꯥꯏꯔꯝꯒꯦ ꯍꯣꯏ ꯊꯃꯣꯏ ꯑꯅꯤ ꯑꯅꯤꯒꯤ ꯄꯨꯟꯐꯝꯅꯤ ꯇꯥꯏꯕꯪ ꯀꯅꯥ ꯀꯅꯥꯁꯨ ꯎꯗꯅ ꯊꯃꯣꯏ ꯑꯅꯤ ꯑꯅꯤꯒꯤ ꯄꯨꯟꯐꯝꯅꯤ ꯇꯥꯏꯕꯪ ꯀꯅꯥ ꯀꯅꯥꯁꯨ ꯎꯗꯅ ꯅꯨꯡꯁꯤꯋꯥꯅꯤ ꯇꯥꯅ ꯇꯥꯅ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯖꯕ ꯈꯪꯂꯦ ꯉꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯅꯪꯇꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯕꯤꯕ ꯅꯨꯡꯁꯤ ꯏꯔꯦꯛ ꯄꯤꯕ ꯃꯁꯛ ꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯩꯅ ꯅꯪꯕꯨ ꯌꯥꯖꯕ ꯃꯄꯣꯛ ꯇꯔꯦꯠꯇ ꯅꯪꯕꯨꯗꯤ ꯐꯪꯂꯔꯣꯏ ꯍꯥꯏꯗꯤ ꯀꯥꯎꯗꯤ ꯀꯥꯎꯔꯦꯕ ꯍꯥꯏꯗꯤ ꯀꯨꯏꯔꯦꯕ ꯇꯥꯗꯕ ꯁꯤ ꯏꯁꯩꯁꯦ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯂꯠꯀꯨꯝ ꯇꯧꯋꯦꯕ ꯀꯛꯆꯤꯡ ꯕꯖꯥꯔ ꯍꯦꯟꯗꯣꯔꯛꯑꯦ
ꯐꯖꯩ thank you ꯐꯖꯩ ꯈꯣꯟꯖꯦꯜꯗꯣ thank you ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ ꯑꯗꯣ ꯏꯕꯥꯏꯗꯣ ꯏꯆꯦꯒꯤ ꯊꯃꯣꯏ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯕꯤꯌꯣ ꯏꯕꯥꯏꯅ ꯀꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯦ ꯑꯩꯈꯣꯏ ꯇꯥꯒꯤꯒꯩ ꯑꯩ ꯊꯃꯣꯏ ꯈꯪꯕꯤꯕ꯭ꯔꯥ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯤ ꯑꯝꯇ ꯍꯥꯏꯌꯨ ꯑꯗꯣ ꯈꯪꯕ꯭ꯔꯣ ꯈꯪꯗꯕ꯭ꯔꯕ ꯈꯪꯉꯦ ꯂꯧꯅ ꯇꯝꯂꯣ ꯇꯝꯒꯦ ꯈꯟꯕ ꯋꯥꯍꯩꯗꯣ ꯇꯝꯕꯤꯔꯣ ꯅꯥꯄꯗ ꯍꯥꯏꯔꯣ 나선 빅나 하이기 큰마 하이시모 하이비로 렛리 말로 이루소 작게로 힘드나 만나나 이기그 파타와 험레니 가이가 ጨꯠ리노 이따이마 하이에 아코이 가리다 ጨꯠ리네 가리다 Sini apa yang boleh log tu? Nata bra. Ain kangi tu nak sini. Aina nampuya jawa, mabuk tarita. Naupasu isai yang pamjai hai. Aising am pam isai dia. Jegi konjel se sumaina ingna fazaramni thase de hai jadi. Thank you. Dami ibani tam thukna narkanada nangi aigi wari sina lona chikna thamsi targa su nungai roi khanglaga su fanjaroi thamayana bamari ni nungshi panthong yauramda oi ravane amata yana bagi nangaiga chahi kaya kam koina Ibaina luna tawbi broche hai oh sisa oh adu di bazar da khade hai dene ko che ibaina luna tawbi broche hai yam luna tawbi kai chatlino hai mai ko akhoi kai no ghari da chatline bro ga che ga chahi kya nungsinaraga thongnarake hai kuina nungsirakte da namitra ngani nungsinare yung paano matungda mong nungsinare kuina nungsinaragtabagi yam chana yeche isaiga ibai amadi iche say hi thank you तानिंग लेता आज को बचपन में राखी के दिन चिपक के बैठा रहता था अच्छा तो साथ बैठकर गप्पे लड़ाना लूडो खेलना कई लमदा चटलिनो हाय अखोय घरी दा चटलुगे ngasiदी bro na chahi kya hange che dagi मादो ngarang akhoi kuthi yengubada ai to September tha dagi 27 hara ne ba 26 complete oraga ado mana 30 ga mangan dagi aingoda 35 hai ba ko tausan na ole me ba ngarang kaino kano kuthi yeng chalu bada 33 complete oraga 34 hai ba ole me ba ko ma je December dagi 34 hai ba
ꯑꯗꯣ ꯆꯦ ꯏꯕꯥꯏꯁꯨ ꯁꯛ ꯍꯜꯂꯣ ꯏꯁꯩ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕꯤ ꯑꯩꯗꯒꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯏꯕꯥꯏ ꯑꯃꯨꯛꯇ ꯁꯛꯍꯟꯕꯤꯔꯛꯑꯣ ꯆꯤꯆꯦ ꯍꯥꯏ ꯃꯥꯗꯨ ꯒꯥꯔꯤ ꯊꯧꯔꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯛꯍꯜꯂꯛꯑꯒꯦ ꯑꯩ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯩꯗꯒꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯏ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣꯅꯦ ꯑꯣ ꯒꯥꯏꯊꯧꯔꯤ ꯉꯥꯛ ꯂꯩ ꯁꯛꯀꯦꯕ ꯕ꯭ꯔꯣꯗꯤ ꯑꯉꯥꯡ ꯑꯗꯨꯝ ꯃꯥꯜꯂ ꯂꯩꯌꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯥꯜꯂ ꯂꯩ ꯍꯥꯏꯕ ꯃꯣꯏꯗꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒꯁꯨ ꯍꯥꯏꯗꯤ ꯑꯍꯟ ꯑꯣꯏꯁꯟꯕꯒꯤ ꯆꯥꯡꯁꯦ ꯅꯨꯄꯤꯅꯕꯨꯗꯤ ꯈꯔ ꯊꯨꯏ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯅꯣꯒꯨꯝꯕ ꯏꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯗꯤ ꯗꯥꯏꯇꯤꯡꯒꯨꯝꯕ ꯑꯗꯒꯤ ꯀꯩ ꯈꯔ ꯃꯦꯟꯇꯦꯟ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯅꯨꯄꯥꯗ ꯍꯦꯟꯅ ꯑꯉꯥꯡ ꯑꯣꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯧꯗ꯭ꯔꯦꯕ ꯃꯦꯟꯇꯦꯟꯒꯗꯨꯗꯤ ꯆꯦꯁꯦ ꯌꯥꯝ ꯐꯖꯩ ꯏꯕꯥꯏꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯥꯏꯁꯦ ꯐꯜꯂ ꯂꯩꯔꯦ ꯁꯤꯒꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗꯒꯤ ꯊꯣꯛꯂꯛꯄ ꯂꯝꯕꯤ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ ꯏꯀꯥꯏꯅ ꯇꯧꯅ ꯉꯥꯎꯍꯜꯂꯤ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯆꯤꯆꯦ ꯍꯥꯏ ꯘꯔꯤꯗ ꯆꯠꯂꯨꯒꯦ ꯉꯁꯤꯗꯤ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯇꯥꯅꯤꯡꯗꯦꯍꯦ ꯅꯈꯣꯟꯅꯦꯅ ꯃꯅꯥ ꯀꯩꯅꯣ ꯃꯅꯥꯇꯣꯟ ꯏꯉꯪ ꯉꯪꯒꯩ ꯍꯥꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯉꯦ ꯅꯨꯡꯁꯤꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯔꯦ ꯀꯩ ꯂꯩꯒꯦ ꯆꯤꯆꯦ ꯍꯥꯏꯌꯦ ꯒꯥꯔꯤꯒꯤ ꯆꯦ ꯑꯃ ꯂꯧꯔꯨꯒꯦ ꯇꯧꯕꯅꯦ ꯃꯍꯤꯟꯗ꯭ꯔ ꯁꯣꯔꯨꯝꯗꯒꯤ ꯑꯗꯣ ꯏꯕꯥꯏ ꯏꯆꯦꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯍꯣꯔꯦꯟ ꯏꯔꯥꯟ ꯌꯥꯏ ꯀꯩꯅꯣ ꯏꯔꯥꯟ ꯌꯥꯏ ꯍꯟꯋꯥꯏ ꯏꯔꯛꯂꯒ ꯆꯤꯛꯀꯟ ꯄꯤꯖꯕꯤꯌꯨꯀꯣ ꯏꯕꯥꯏ ꯍꯥꯏꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯀꯩ ꯂꯝꯗꯅꯣ ꯍꯥꯏ ꯘꯔꯤꯗ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯥꯏꯗ ꯀꯣꯏꯔꯤꯒꯦ ꯏꯇꯩꯃ ꯍꯥꯏ ꯘꯔꯤꯗ ꯆꯠꯂꯨꯒꯦ ꯅꯪꯕꯨ ꯏꯅꯥꯛꯇ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯅꯪꯕꯨ ꯌꯦꯡꯂꯨꯅꯦ ꯏꯁꯩ ꯑꯔꯤꯕ ꯑꯃ ꯌꯥꯎ ꯂꯩ ꯃꯂꯥꯏꯒꯤ ꯍꯥꯏꯅ ꯆꯤꯡꯕꯤꯆꯜ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯆꯤꯆꯦꯒꯤ ꯏꯆꯥꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯀꯛꯆꯤꯡꯗ ꯂꯩꯌꯦ ꯕꯣꯔꯗꯤꯡꯗ ꯑꯗꯣ ꯆꯦ ꯆꯥꯛꯇꯤ ꯆꯥꯕꯤꯔꯛꯂꯕꯣ ꯍꯥꯏ ꯆꯥꯔꯛꯇ꯭ꯔꯤ ꯏꯇꯩꯃꯁꯦ ꯐꯖꯕꯅ ꯂꯣꯏꯔꯝꯃꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯒꯥꯔꯤ ꯈꯨꯆꯤꯟꯁꯦ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯊꯩꯅꯈꯤꯕꯅ ꯍꯥꯜꯂꯦ ꯕ꯭ꯔꯣ ꯆꯦ ꯕꯥꯏ ꯕꯥꯏ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯕꯥꯏ ꯕꯥꯏ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯂꯒꯦ ꯆꯤꯆꯦꯒꯤ ꯑꯉꯥꯡ ꯏꯆꯥꯗꯨ ꯍꯥꯏ ꯀ꯭ꯂꯥꯁ 5 ꯇꯝꯃꯤ
ꯊꯕꯛ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯥꯅꯕ ꯍꯣꯠꯅꯔ ꯇꯥꯔꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯍꯣꯠꯅꯕꯤꯌꯨ ꯃꯅꯤꯄꯨꯔꯗꯅꯗꯤ ꯅꯨꯡꯉꯥꯏꯗ ꯑꯗꯣ ꯆꯦ ꯅꯧꯄꯥ ꯔꯤꯀ꯭ꯋꯦꯁ ꯑꯝꯇ ꯇꯧꯖꯒꯦ ꯌꯥꯕꯤꯒꯗ꯭ꯔꯥ ꯆꯦ ꯌꯥꯏꯌꯦ ꯇꯧ ꯀꯩꯁꯨ ꯀꯥꯏ ꯆꯦ ꯕꯥꯏ 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 ꯍꯥꯏ ꯕꯥꯏ ꯕꯥꯏ ꯏꯇꯩꯃ ꯅꯅꯥꯎꯅꯗꯣ ꯀꯩꯅꯣ ꯁꯣꯅꯅꯗꯣ ꯑꯃꯨꯛꯇ ꯁꯛꯄꯤꯔꯛꯑꯣ ꯏꯇꯩꯃ ꯅꯥꯎꯁꯣꯅꯅ ꯍꯥꯏꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯪꯗꯤꯌꯦ ꯅꯥꯎꯁꯣꯅꯅ ꯍꯥꯏꯁꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯔꯥꯎꯕꯗ ꯅꯣꯡꯃ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯔꯥꯎꯕꯗ ꯏꯕꯨꯡꯕꯨ ꯖꯒꯣꯏ ꯌꯥꯎꯍꯟꯕꯗ ꯃꯤꯌꯥꯝꯃꯥꯡꯗ ꯁꯤꯟꯕꯗ ꯏꯀꯥꯏꯕꯗ ꯅꯣꯡꯃ ꯖꯒꯣꯏ ꯇꯝꯕꯤꯌꯨ ꯍꯥꯏꯕꯗ 이샤이 땀비유 하이바다 이봉디 아이유 가오르말레 까이데 짤리노 브로 앤세스 कमेंट पाबदा मिंग हाइबिरो इतैमा तामो सिंहा असम killing me do saklo aduti itais khanggi karam isai no amta ai do isai je kaya tadre ba ko haidi manipuri isai na kai ba ari ba isai na nam bataye ba hello hello akhoi kaino gari da chatpe haigalaiye josi do lo shalo hai gimni lo shangraja la khangdine joshi ꯆꯠꯇꯣꯏꯅꯦ ꯒꯥꯔꯤꯒꯤ ꯀꯩꯅꯣꯗꯣ ꯅꯝꯕꯔꯗꯨꯗꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯅꯝꯕꯔꯗꯣ ꯑꯩꯈꯣꯏ ꯁꯣꯔꯨꯝꯗ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯊꯥꯔꯒ ꯅꯝꯕꯔꯒꯤ ꯆꯦꯗꯣ ꯊꯥꯔꯒ ꯃꯣꯏ ꯀꯟꯐꯥꯔꯃꯦꯁꯟ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯧꯐꯝꯒꯤ ꯑꯥꯒꯤ ꯁꯣꯔꯨꯝꯗꯣ ꯑꯗꯨꯗ ꯊꯥꯕꯗꯗꯤ ꯌꯥꯗ꯭ꯔꯦ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯣꯔꯨꯝꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕꯅꯤ ꯇꯤꯁꯤ ꯁꯦꯝꯕ ꯊꯥꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯍꯤꯟꯗ꯭ꯔ ꯁꯣꯔꯨꯝ ꯑꯃꯗ ꯑꯗꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯌꯦꯡꯍꯜꯂꯣꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯒꯤ ꯆꯠꯇꯣꯏꯕ ꯍꯣꯏ ꯍꯣꯏ ꯊꯝꯃꯦ ꯊꯝꯃꯦ ꯌꯥꯝ ꯆꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯊꯦꯡꯛ ꯌꯨ ꯏꯇꯩꯃ ꯇꯥꯃꯣ ꯑꯩ ꯗ꯭ꯌꯨꯇꯤ ꯆꯠꯂꯒꯦ ꯕꯥꯏ 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 ꯅꯅꯥꯎꯒꯤ ꯅꯧꯄꯥꯒꯤ ꯆꯦꯅꯦꯜ ꯑꯃꯈꯛ ꯂꯩꯌꯦ NP ꯃꯩꯇꯩ ꯅꯨꯡꯁꯥ YT ꯍꯣꯔꯦꯟ ꯂꯥꯏꯚ ꯂꯣꯏꯔꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯤꯇ ꯇꯧꯕꯤꯌꯣ ꯆꯦ ꯍꯥꯏ ꯍꯣꯏ ꯇꯧꯒꯦ ꯏꯅꯝꯃ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯘꯔꯤꯐꯧꯗ ꯆꯠꯂꯨꯒꯦ ꯇꯥꯅꯤꯡꯉꯦ ꯁꯛꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯁꯤꯁꯨ ꯍꯩꯇ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯔꯣꯏ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯍꯩꯇꯕꯩꯅꯦ ꯑꯩꯁꯦ ꯀꯨꯏꯔꯦꯕ ꯏꯁꯩꯁꯦ ꯇꯥꯗꯕ ꯑꯅꯧꯕꯒꯨꯝꯕꯁꯦ ꯑꯔꯤꯕ ꯑꯗꯨꯝ ꯇꯥꯔ ꯂꯩꯈꯤꯕꯅꯦ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯕ ꯊꯦꯡꯅꯗꯕ ꯏꯅꯝꯃ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯥꯏꯚ ꯊꯥꯕ ꯊꯦꯡꯅꯕꯁꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯔꯣꯁꯅꯤ ꯁꯤꯡꯍꯥ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯑꯩ ꯂꯥꯏꯚꯀꯨꯝꯕ ꯀꯩꯀꯥ ꯊꯥꯗꯕꯁꯦ ꯍꯥꯏꯗꯤ ꯌꯧꯔꯛꯄꯒ ꯊꯕꯛ ꯍꯟꯗꯛꯇꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯀꯨꯡꯉꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯅꯝꯕꯕꯨ ꯉꯝꯗ꯭ꯔꯦꯕ Tanggi ibu kau remale ibu di ibu kau remale ice
ꯈꯣꯏꯌꯨꯝꯒꯨꯝꯅ ꯁꯛꯄꯤꯔꯛꯑꯣ ꯈꯣꯏꯌꯨꯝꯒꯨꯝꯅ ꯁꯛꯂꯣꯠꯄ ꯅꯣꯡꯊꯥꯡꯒꯨꯝꯅ ꯀꯩ ꯍꯥꯏꯕꯅꯣ ꯑꯗꯨꯗ ꯐꯥꯗ꯭ꯔꯦꯅꯦ ꯑꯗꯨꯁꯨ ꯀꯨꯏꯅ ꯎꯗꯕ ꯑꯣꯏꯔꯝꯅꯤ ꯃꯁꯛ ꯑꯣꯏꯕꯅꯔ ꯃꯁꯛ ꯌꯥꯝ ꯐꯖꯕꯅ ꯂꯣꯏꯔꯦ ꯏꯅꯝꯃ ꯊꯦꯡꯀ꯭ꯌꯨ ꯃꯥꯅ ꯍꯥꯏꯁꯦ ꯇꯥꯅꯤꯡꯂꯦ ꯑꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯂꯦ ꯅꯨꯡꯁꯤꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯏꯁꯩꯗꯨꯅꯦ ꯏꯆꯦ ꯍꯥꯏ ꯑꯣ 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 ꯑꯗꯨꯗꯤ ꯍꯩꯒꯤꯒꯨꯝ ꯇꯧꯕꯅꯦ ꯃꯇꯦꯛ ꯃꯇꯦꯛ ꯍꯥꯏꯗꯤ ꯌꯥꯝꯗꯤ ꯍꯩꯇꯦꯕ ꯑꯗꯨꯁꯨ ꯑꯗꯣ ꯃꯇꯦꯛ ꯃꯇꯦꯛꯇꯤ ꯍꯩꯒꯨꯝ ꯇꯧꯋꯦ ꯉꯁꯥꯏ ꯋꯥꯏ ꯊꯥꯔꯝꯕꯅꯤꯅꯦ ꯑꯗꯨꯁꯦ ꯆꯦꯕꯨ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯘꯔꯤꯗ ꯆꯠꯂꯨꯒꯦ ꯘꯔꯤꯐꯧꯇꯪ ꯆꯠꯂꯨꯒꯦ ꯃꯤꯆꯤꯒꯤ ꯃꯔꯨ ꯆꯦꯆꯦ ꯀꯃꯦꯟ ꯂꯣꯏꯅ ꯄꯥꯕꯤꯔꯛꯑꯣ ꯍꯥꯏ ꯁꯤ ꯑꯩꯁ ꯅꯖꯤꯌꯥ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯍꯥꯏ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯦ ꯆꯥꯗ꯭ꯔꯤ ꯂꯝꯕꯤꯗ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯆꯥꯔꯅꯤ ꯉꯁꯤꯗꯤ ꯑꯩꯗꯤ ꯕꯂꯥꯅ ꯑꯍꯥꯟꯕ ꯁꯤ ꯏꯁꯩꯁꯤꯒꯤ ꯕꯂꯥꯅ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯊꯣꯛꯂꯛꯄꯩ ꯃꯇꯥꯡꯒꯗꯣ ꯅꯥꯆꯦꯛꯀ ꯌꯦꯡꯉ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯗꯣ ꯃꯤꯆꯤꯒꯤ ꯃꯔꯨꯝꯗ ꯂꯦꯞꯂꯤꯕꯤ ꯏꯀꯥꯏꯅ ꯇꯧꯅ ꯉꯥꯎꯍꯜꯂꯤ ꯅꯨꯡꯁꯤꯕ ꯌꯥꯎꯔꯕ ꯊꯃꯣꯏꯁꯦ ꯌꯥꯝ ꯐꯖꯩ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯦ ꯍꯥꯏ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ ꯇꯥꯅꯤꯡꯉꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯉꯦ ꯅꯪꯁꯦ ꯅꯨꯡꯁꯤꯔꯦ ꯇꯥꯅꯤꯡꯉꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯉꯦ ꯅꯨꯡꯁꯤꯔꯦ ꯅꯪꯁꯦ ꯅꯨꯡꯁꯤꯔꯦ ꯏꯅꯝꯃ ꯃꯈꯣꯟ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯁꯩ ꯑꯝꯇꯪ ꯄ꯭ꯂꯤꯖ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯁꯛꯍꯦꯟꯕꯤ ꯑꯁꯤꯇꯪ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯆꯤꯡꯒꯤ ꯂꯩꯔꯥꯡ ꯁꯛꯍꯦꯟꯕꯤ ꯑꯅꯧꯕ ꯋꯥꯈꯜꯁꯦ ꯂꯤꯁꯤꯟꯈꯤꯅꯤ ꯅꯣꯡꯃ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕ ꯏꯔꯥꯡ ꯇꯧꯔꯤꯕ ꯅꯨꯡꯁꯤꯅ ꯁꯨꯝꯂꯥꯡꯒꯤꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯤꯠꯌꯦꯡꯗ ꯍꯣꯡꯗꯅ ꯃꯛꯀꯤꯖꯕ ꯂꯥꯛꯂꯣ ꯂꯦꯞꯂꯣ ꯅꯪꯃꯣꯏꯕ ꯅꯨꯡꯁꯤꯅꯕ ꯑꯁꯤꯅ ꯃꯥꯁꯤ ꯌꯦꯡꯉ ꯅꯣꯛꯂꯛꯄ ꯀꯩ ꯂꯝꯗ ꯆꯠꯄ ꯑꯣꯏꯕꯅꯣ ꯑꯥꯔꯖꯦ ꯍꯥꯏ ꯘꯔꯤꯗ ꯆꯠꯂꯨꯒꯦ ꯑꯗꯣ ꯆꯦ ꯅꯧꯄ ꯉꯥꯅꯨ ꯃꯆꯤꯟꯖꯥꯛ ꯑꯃꯨꯛꯇ ꯊꯥꯗꯣꯛꯈꯤꯒꯦ ꯍꯥꯏ ꯕꯥꯏ ꯕꯥꯏ ꯀꯩ ꯂꯝꯗꯅꯣ ꯍꯥꯏ ꯀꯩꯅꯣꯗ ꯘꯔꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯉꯦ ꯅꯨꯡꯁꯤꯔꯦ ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤꯔꯦ ꯇꯥꯅꯤꯡꯂꯦ ꯍꯟꯖꯤꯟ ꯍꯟꯖꯤन तानिंगे नुशिरे नंसे नुशिरे yam yeni ji kai gor na Robin Singh ꯑꯊꯣꯛꯄꯝ ꯌꯧꯔꯦ ꯑꯊꯣꯛꯄꯝ ꯗꯤꯁꯤ ꯃꯃꯥꯡ ꯌꯧꯔꯦ Hi Geneva morning Hi good morning DC yꯧꯔꯦ DC
ꯂꯝꯕꯤꯁꯦ ꯐꯖꯅꯗꯤ ꯁꯦꯝꯃꯛꯑꯦ ꯖꯤꯝ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯗ ꯕ꯭ꯔꯣ ꯁꯤꯁꯇꯔ ꯀꯩ ꯊꯕꯛꯀꯤ ꯆꯠꯂꯤꯅꯣ ꯍꯥꯏꯌꯦ ꯒꯥꯔꯤꯒꯤ ꯆꯦꯝꯒꯤ ꯆꯠꯄꯅꯤꯗ ꯖꯣꯁꯤꯗ ꯐꯣꯟ ꯇꯧꯒꯦꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯌꯧꯔꯛꯑꯦꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯆꯜꯂꯔꯣꯏ ꯅꯪ ꯉꯁꯥꯏꯗꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯦꯠꯆꯟꯗꯕꯤꯗ ꯑꯗꯨꯝ ꯉꯥꯏ ꯂꯩꯔꯤꯔꯕ ꯊꯧꯖꯜꯂꯛꯑꯒꯦ ꯂꯣꯏꯁꯜꯂꯝꯃꯣ ꯑꯩꯈꯣꯏ ꯌꯧꯔꯛꯑꯦꯕ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯀꯩꯅꯣ ꯍꯥꯏꯖꯤꯜꯂꯛꯑꯦꯕ ꯆꯦ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦꯗ ꯍꯥꯏꯌꯦ ꯂꯣꯏꯁꯜꯂꯝꯃꯣ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯆꯦ ꯍꯥꯏ ꯘꯔꯤꯐꯧꯗ ꯆꯠꯊꯣꯛꯎꯒꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯍꯥꯏ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯁꯩ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯝꯇ ꯊꯥꯗꯣꯛꯀꯦꯁꯦ UPI QR code Govinda Google Pay ꯂꯥꯏꯐ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯁꯦ ꯉꯍꯥꯟꯈꯩ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯏꯔꯩꯀꯥꯏ ꯌꯧꯔꯦꯍꯦ ꯏꯄꯥꯝ ꯂꯝꯗꯝ ꯅꯨꯡꯁꯤꯕꯤ ꯌꯧꯔꯦ ꯍꯧꯖꯤꯛ ꯆꯤꯡꯊꯣꯏꯗ꯭ꯔꯤꯐꯥꯎ ꯊꯥꯗꯣꯛꯄꯤꯒꯦꯅ ꯃꯅꯥ ꯀꯪꯂ ꯂꯩꯔꯕ ꯇꯦꯔꯥ ꯄꯥꯝꯕꯤꯗ ꯀꯥ ꯁꯣꯅꯥꯅꯤ ꯁꯤꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯄꯥꯝ ꯂꯝꯗꯝ ꯂꯝ ꯅꯨꯡꯁꯤ ꯃꯜꯂ ꯃꯜꯂ ꯅꯨꯡꯁꯤꯕꯤꯗꯨ ꯇꯥꯔꯦ ꯁꯤꯗꯤ ꯊꯧꯕꯥꯜ ꯃꯥꯜꯂꯤ ꯍꯥꯏ ꯃꯥꯅꯦ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯆꯦꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯆꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯥꯕꯤꯕ ꯊꯦꯡꯀ꯭ꯌꯨ ꯊꯧꯖꯜꯂꯣ ꯑꯗꯨꯝ ꯌꯥꯔꯦ ꯊꯧꯖꯜꯂꯒꯨꯝ ꯌꯥꯔ सुमन खुदिंग मेरा सुमन खुदिंग मेरा थमी परिंदी वाली ओइदलिना संसेंबा गोलबडन बुखोरुंबा हरि उठार कांजिंबा हरि कोई सपना था लाइन परिचित था हरि कोई सपना था जय जय राधे गोविंदा चे कꯩꯗꯧꯕ ꯆꯠꯂꯤꯅꯣ ꯍꯥꯏ ꯒꯥꯔꯤꯒꯤ ꯆꯦ ꯑꯃꯒꯤ ꯆꯠꯄꯅꯤꯗ ꯃꯨꯊꯠꯂꯒꯦꯀꯣ ꯀꯨꯝꯗꯧꯔꯕꯅꯤꯅ ꯈꯤꯇꯪ ꯍꯥꯏꯒꯠꯂꯣ ꯁꯤ ꯄꯣꯁ ꯂꯩꯌꯦ ꯊꯣꯡ ꯍꯥꯡꯗꯕ ꯌꯥꯔꯣꯏ ꯃꯄꯨꯔꯣꯏꯕ ꯁꯦꯕꯥꯗ
ꯑꯩ ꯐꯣꯟ ꯄꯥꯏꯕꯤꯔꯛꯑꯣ ꯇꯥꯃꯣ ꯊꯣꯛꯂꯛꯑꯅꯤꯗꯣ ꯁꯤꯗꯤ ꯌꯨꯝ ꯆꯪꯉꯨꯁꯦ ꯍꯥꯏꯔꯣ ꯌꯨꯝꯗꯔꯣ ꯌꯨꯝꯗꯗꯤ ꯆꯪꯉꯔꯣꯏꯍꯦ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯊꯣꯛꯂꯛꯑꯅꯤꯗꯣ ꯁꯤ ꯑꯣ ꯂꯥꯛꯑ ꯌꯧꯔꯛꯑꯦ ꯍꯥꯏꯕꯗꯣ ꯈꯪꯉꯣꯏꯌꯦ ꯈꯪꯗꯦ ꯍꯦ ꯑꯣꯖꯥ ꯀꯀꯥ ꯑꯥꯎ ꯅꯥꯄꯤꯅ ꯂꯣꯏ ꯂꯣꯏꯔꯝꯃꯦ ꯁ꯭ꯋꯥꯏꯁꯤꯗ ꯆꯦ ꯅꯍꯥꯟ ꯑꯩꯅ ꯆꯦꯒ ꯏꯇꯩꯒ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯁꯦꯝꯂꯒ ꯍꯥꯏꯕꯗꯣ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯌꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯁꯦꯝꯃꯛꯑꯒꯦꯁꯦ ꯃꯅꯧ ꯃꯅꯧ ꯌꯥꯍꯧ ꯏꯊꯦ ꯍꯥꯏ ꯃꯅꯧ ꯃꯅꯧ ꯇꯨꯝ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯁꯦ ꯂꯣꯏꯔꯦꯒ ꯍꯥꯏꯖꯜꯂꯤꯁꯦ ꯖꯣꯁꯤ ꯃꯣꯅꯥ 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 ꯃꯥꯕꯣꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯁꯤꯁꯦ ꯆꯠꯇꯣꯏꯅꯤ ꯃꯥꯒ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯃꯥꯕꯣꯛ ꯘꯔꯤꯗ ꯒꯥꯔꯤꯒꯤ ꯆꯦꯡꯒꯤꯅꯤꯗ ꯀꯔꯥꯏꯅꯣ ꯀꯔꯤ ꯂꯩꯕ ꯀꯥꯆꯤꯟꯗꯨꯗꯗꯤ ꯁꯤꯗ ꯃꯥꯏ ꯁꯤꯗꯤ ꯅꯪ ꯁꯤꯗ ꯑꯃꯨꯛ ꯑꯣꯏꯔꯕꯣ ꯃꯊꯛꯇꯅ ꯀꯩꯗꯧꯔꯤꯕ ꯑꯁ ꯇꯧꯗ꯭ꯔꯤꯗ ꯃꯥꯕꯣꯛ ꯀꯟꯅ ꯌꯦꯡꯉꯤ ꯄꯣꯛꯂꯛꯑꯅꯤ ꯂꯧꯔꯣꯏꯗ ꯑꯁꯤ ꯊꯣꯡꯒꯥꯟꯗ ꯊꯝꯃꯝꯃꯦ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯁꯤꯗ ꯑꯣꯏꯅ ꯊꯝꯃꯝꯃꯕ ꯆꯦ ꯀꯨꯏꯔꯦꯀꯣ ꯌꯦꯡꯗꯕ ꯆꯥꯔꯣꯏ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯁ ꯅꯠꯇꯦꯗ ꯍꯣꯇꯦꯜꯗ ꯇꯨꯠ ꯄꯤꯠ ꯌꯥꯎꯔꯝꯃꯩ ꯆꯦꯛ ꯆꯦꯛ ꯆꯪꯉꯛꯏꯅꯦ ꯑꯩꯁꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯃꯥꯕꯣ ꯑꯗꯨꯗꯤ ꯇꯥꯎꯗꯕꯤꯗ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯣ ꯉꯔꯥꯡ ꯂꯣꯏ ꯇꯥꯎꯊꯣꯛ ꯂꯣꯏꯔꯦ ꯖꯣꯁꯤꯅ ꯍꯣꯇꯦꯜꯗ ꯆꯥꯗꯣꯏꯔꯣ ꯑꯦ ꯍꯣꯇꯦꯜ ꯆꯥꯔꯁꯦ ꯊꯦꯡꯉꯤ ꯌꯥꯝꯅ ꯄꯨꯡ ꯑꯥ ꯌꯧꯕꯗ ꯄꯨꯡ ꯑꯥ ꯌꯧꯔꯅꯤꯍꯦ ꯄꯨꯡ ꯍꯧꯖꯤꯛ 10 ꯇꯥꯔꯦ ꯏꯁ ꯇꯣꯔꯣ ꯃꯥꯅ ꯂꯩꯔꯝꯃꯤꯁꯤ ꯀꯩꯅꯣ ꯃꯥꯅ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯅꯪ ꯅꯁꯛꯇꯣ ꯑꯝꯇ ꯌꯦꯡꯍꯟꯒꯦꯁꯦ ꯁꯤꯗ ꯃꯥꯁꯨ ꯁꯤ ꯃꯁꯛꯁꯦ ꯁꯤ ꯑꯝꯇ ꯌꯦꯡꯒꯦ ꯅꯪ ꯐꯨꯔꯤꯠꯇ ꯌꯥꯝ ꯃꯟꯅ ꯎꯏꯕꯣ ꯑꯁ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯂꯕꯣ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯂꯦ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯃ ꯂꯩꯔꯝꯃꯒꯦ ꯂꯨꯄꯥ 50 ꯄꯤꯕ ꯑꯃ ꯄꯥꯛꯊꯕꯤ ꯁꯣꯔꯨꯝꯗꯒꯤ ꯄꯥꯛꯊꯕꯤ ꯁꯣꯔꯨꯝꯗꯒꯤ ꯃꯥꯕꯣꯛ ꯇꯨꯝ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯕ ꯈꯪꯉꯦꯕ ꯍꯧꯒꯠꯂꯝꯃꯅꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯥꯏꯐꯦꯠꯇꯪ ꯀꯧꯕꯤꯔꯝꯁꯤꯔ ꯈꯪꯗꯦꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯑ ꯆꯪꯉꯁꯤꯔꯅ ꯇꯧꯕꯅꯤꯗ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯝꯒꯦꯁꯦ ꯇꯣꯡꯉꯣ ꯒꯥꯔꯤꯃꯨꯛ ꯂꯩꯗꯧꯕ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯝꯈꯤꯒꯦ ꯁꯤ ꯌꯧꯔꯛꯑꯃꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ ꯊꯤꯡꯖꯤꯜꯂꯝꯃꯣ ꯏꯃꯥ ꯏꯃꯥ ꯑꯩꯗꯤ ꯀꯩꯝ ꯂꯩꯔꯛꯇꯦ ꯍꯣꯔꯦꯟ ꯆꯪꯉꯛꯀꯦ ꯏꯃꯥ ꯍꯣꯏ ꯘꯔꯤ ꯆꯧꯁꯤꯔꯣ ꯒꯥꯔꯤꯒꯤ ꯆꯠꯇꯣꯏꯅꯦ ꯏꯃꯥ ꯖꯣꯁꯤꯒ ꯑꯩꯈꯣꯏꯒꯩ ꯀꯩꯗꯧꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯝꯇ ꯄꯥꯏꯔꯝꯃꯨꯁꯦ ꯑꯩ ꯀꯩꯅꯣ ꯇꯣꯏꯂꯦꯠꯇ ꯆꯪꯒꯦ ꯑꯩ ꯇꯜꯂꯦꯍꯦ ꯀꯤꯖꯩꯍꯦ ꯁꯛꯇꯥꯁꯤꯒ ꯍꯥꯏꯔꯒ ꯃꯣꯏ ꯀꯁꯇꯃꯔ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦꯕꯀꯣ ꯄꯥꯏꯌꯣ ꯑꯩꯈꯣꯏꯅ ꯂꯧꯕꯨꯛ ꯌꯥꯔꯒꯤ ꯏꯁꯤꯡ ꯑꯝꯇ ꯌꯥꯎꯔꯝꯃꯣꯏ
ngò bổn đời nó mà mấy bạn chúng ta thì chúng một gì đó nó đúng ngò và nó lò không cái mà đi bây giờ live thả đi mà cái nơi gì được nơi gì cái gì nào tôi lấy sang gì Madam, hai. Anta walang Hasan pa yung ni. Sumay pa yung baba. 이봉아 야 가이지 Sumay nun dar. Sumay nun daro he. Ano ni? Wow, very nice. Yeah. cái nào Josie jeng asai nung amagi luar agam masam bo halam dawan. Sanga ki hore hala sanga ke hai je. Si edu tawrabo. Ibo ki si edu tawrabo. Oh, hadu di horen ko na tawras. 너희들 내 시나는 뭐야 그래 Ma si ta pon ko ba je. 하 사이 그래 라 계시디 Mun sang nang na mul lai do. 문래 신문 뭐야 Oh. Ki o horen. 통과 저거 꼴어서 잠스터 그래 사 Horen thawak tawrage na. 그래 양 반디 반디네 뭐야 Asana ka manung lam na di pan bane. Asana lai gi mathak tu ju pa re du lai gi kano asana kan gi kano je. Manung lom je. Di pan bane. Is nang gi yam lap na uram di raba. Eh. Ay toothpick se chik panungai taraga tahore ne. 어떻게 누피 누파라 Mupana. Ado last da. Chegi nau pa ro ye hujikle hauba ngorok ngau buduna i nau pa. As kaino si dia. Kaino si bo. Jimmy. Jimmy yenge. Si Jimmy na si nau pa na de alai ba. Duka mang lai na khoi nau pa. Johnny. Chau ji kaino. Chau ji kaino. Talai ro. Adu che do yeng hala dum halak tini ka yare jo sidai nang nem phajai lao ni chasi lao ni lo sandra kai lo game na tamo adi da live thai ne na sok phajau dum te yeng han ge je YouTube da loi phangam ne da oh yeah 65 근데 이 야미 비 커리 양 콜라네 che nang ina koi dom to ut ken dam view khara yamak na koi ru ja da tham pha ba do 자 라우도이네 이거 심이 이거 아다 미나 char tha do ra ba foreign da 로기네 이거 사 foreign da char lo gen khang ngam ma tra ba ka ho ji ta tho khi dai nya à to mang tung ai kim bolero adusu ai kim ming da laite rosen sing khalifa gi ming da yam aina haiba ai gi ming da di kem ta lai de sit ba yaw tita kongan 카드디 콩 그냥 살군도 그냥 라우도 보시다 yaw asu yaw sida maning di yaw 7 josi hai gum da nang ina koi do uru ba dai ra khang de mi kanu hingal le ne nipan mapan hingal le hingal le nang na koi do u ba da or male kai da chali no bro hai akhoi kai no da che gi yum se kai lam da no thobal awang lai kai che gi inau paro man ne huji ki angau bu do che gi to roji di natte jamu be hai how jimmy ka janga iji de jimmy ne ga jang toro kok chak sa kai tai jang josi hai gum da na sam khak ka o he 뽀금 허래 두는 maning da ju hawe si gi chakra gi jaga du da hawe po ani hum hawe 이거나 뭐 누름 내가 하누리는 와 가네 nang utte he 뽀금 뽀금 ai ngang ku thi ngum da josi
ꯅꯪ ꯀꯩꯅꯣ ꯁꯨꯔꯝꯃꯅꯤ ꯆꯍꯤ ꯍꯧꯖꯤꯛ 18ꯒ ꯊꯥ 6-7ꯃꯨꯛ ꯁꯨꯔꯝꯃꯅꯤ ꯑꯩ ꯆꯍꯤ 18 ꯍꯥꯏꯗꯧꯕ ꯊꯥ ꯑꯃ ꯋꯥꯠꯍꯧꯔꯤꯕ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯔꯅꯤ ꯗꯥꯎ ꯌꯥꯔꯛꯑꯅꯤꯅ ꯌꯥꯍꯧꯔꯦꯕ ꯖꯣꯁꯤ ꯊꯣꯛꯂꯛꯑꯕꯣ ꯇꯤꯟ ꯅꯪ ꯍꯥꯏꯁꯦ ꯊꯣꯛꯂꯛꯑꯦ ꯑꯃꯣ ꯍꯥꯏ ꯒꯦꯃꯤꯡ YT PUBG ꯃꯣꯕꯥꯏꯜ ꯍꯥꯏ ꯍꯦ ꯒꯥꯏ ꯑꯩ ꯂꯥꯎꯔꯛꯑꯒꯦ ꯒꯥꯏ ꯃꯊꯛꯇꯩ ꯂꯥꯎꯔꯛꯑꯒꯦ ꯑꯩ ꯖꯤꯃꯤꯅ ꯀꯣꯏꯊꯣꯛꯑꯀꯥꯟꯗ ꯀꯣꯏꯊꯣꯛꯑꯦ ꯖꯤꯃꯤ ꯄꯨꯟꯕ ꯌꯥꯔꯦꯅꯦ ꯍꯧꯖꯤꯛ ꯄꯨꯟꯖꯦ ꯌꯥꯏꯌꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯠꯇꯣꯏꯅꯦ ꯍꯧꯖꯤꯛ ꯘꯔꯤꯗ ꯍꯥꯏꯒꯠꯇꯣꯏꯅꯦ ꯍꯧꯖꯤꯛ ꯅꯪ ꯑꯥꯗꯩ ꯊꯥꯔꯛꯏꯔꯣ ꯂꯥꯛꯇꯣꯏꯔꯣ ꯀꯛꯆꯤꯡꯗꯩ ꯊꯥꯔꯛꯄꯅꯦ ꯄꯨꯡ ꯃꯤꯅꯤꯠ 47 ꯌꯧꯔꯦ ꯑꯗꯨꯝ ꯊꯥ ꯌꯥꯕ꯭ꯔꯣ ꯑꯗꯣ ꯌꯥꯏ ꯐꯦꯁꯕꯨꯛꯀꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯅꯟꯁꯇꯣꯞꯇ ꯌꯥꯏꯌꯦ ꯑꯩ ꯎꯏꯌꯦꯒ ꯍꯥꯏꯁꯤꯗꯤ ꯑꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯧꯔꯦ ꯀꯔꯤꯕ ꯇꯣꯝꯖꯤꯡ ꯃꯈꯣꯡ ꯌꯧꯔꯦ ꯂꯥꯏ ꯍꯔꯥꯎꯕ ꯃꯅꯥꯛ ꯌꯧꯔꯦ ꯖꯤꯃꯤ ꯑꯩꯈꯣꯏ ꯖꯤꯃꯤꯔꯕ ꯍꯣꯏ ꯌꯥꯝ ꯇꯥꯏꯍꯦ ꯁꯤ ꯉꯥꯡ ꯂꯨꯍꯣꯡꯕ ꯖꯤꯃꯤ ꯀꯩꯗꯧꯔꯒꯦ ꯖꯤꯃꯤ ꯌꯨꯇꯨꯕ ꯍꯥꯡ ꯂꯩꯔꯝꯃꯤꯁꯤꯗꯤ ꯑꯉꯥꯡꯈꯩ ꯅꯨꯡꯉꯥꯏꯅꯕ ꯁꯨꯝ ꯁꯦꯝꯕꯅꯤꯗ ꯒꯥꯏ ꯃꯥꯗꯤ ꯑꯍꯟꯒꯤ ꯇꯥꯏꯞꯇ ꯏꯁꯩꯒ ꯁꯦꯝꯒꯥꯏꯔꯒ ꯄꯥꯡꯒꯟꯗꯣ ꯎꯠꯂꯛꯑꯣ ꯄꯥꯡꯒꯟ ꯎꯠꯂꯛꯑꯣ ꯅꯣꯏ ꯖꯣꯁꯤꯁꯤ ꯂꯩꯔꯦ ꯄꯥꯡꯒꯟꯁꯤ ꯂꯩꯔꯦ ꯄꯥꯡꯒꯟ ꯎꯠꯂꯣ ꯍꯥꯏꯁꯤꯗꯤ ꯃꯥꯁꯦ ꯀꯨꯝꯕꯤ ꯀꯩꯅꯣ ꯀꯨꯝꯕꯤ ꯌꯧꯔꯛꯑꯕꯣ ꯃꯍꯤꯟꯗ꯭ꯔ ꯍꯥꯏꯁꯦ ꯁꯣꯔꯨꯝ ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯆꯠꯂꯣꯍꯦ ꯃꯨꯁꯂꯤꯝ ꯒꯥꯏꯁꯤꯗꯤ ꯊꯤ ꯍꯥꯏꯕꯤꯔꯦ ꯅꯥꯕ ꯖꯣꯁꯤ ꯅꯪꯁꯦ ꯖꯣꯁꯤꯁꯦ ꯏꯄꯨ ꯖꯨꯆꯟꯗ꯭ꯔ ꯂꯩꯔꯤꯉꯩꯗ ꯍꯦ ꯄꯥꯡꯒꯟ ꯈꯤꯇꯪ ꯇꯧꯕꯒ ꯄꯥꯡꯒꯟ ꯂꯥꯎꯕꯤꯗꯣꯏꯅꯤ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯣ ꯑꯩ ꯍꯥꯏꯒꯠꯂꯛꯑꯦ ꯑꯗꯨꯝ ꯎꯠꯂꯒꯦ ꯑꯗꯨꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯊꯥꯔꯛꯑꯒꯦ ꯀꯩꯕ ꯀꯣꯟꯅ ꯕꯥꯏ ꯕꯥꯏ ꯇꯥꯃꯣ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯍꯦ ꯖꯣꯁꯤ ꯕꯥꯏ ꯇꯧꯔꯣ ꯗꯤꯃꯥꯟꯗꯥꯔꯤ ꯋꯥꯡꯉꯨ ꯊꯣꯛꯂꯛ ꯀꯩꯅꯣ ꯑꯗꯨꯗ ꯑꯩ ꯂꯝꯕꯤꯗ ꯂꯩꯔꯦ ꯑꯗꯨꯝ ꯒꯥꯔꯤꯔꯣꯝꯗ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯛꯄꯗ ꯒꯥꯔꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯌꯦꯡꯉꯒꯦ ꯗꯥꯏꯔꯦꯛꯁꯟ ꯌꯦꯡꯉꯤ ꯑꯗꯨꯕꯨꯗꯤ ꯌꯥꯔꯦ ꯈꯪꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯒ ꯍꯥꯏꯁꯤꯗꯤ ꯕꯥꯏ ꯕꯥꯏ ꯃꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯆꯥꯔꯖ ꯍꯥꯏꯔꯛꯀꯗ꯭ꯔꯕ ꯄꯩꯁꯥ